sagar mahaki thabakta promotion phanglami hojik mahak bank manager dagi chief bank manager oirami promotion adu phanglaba matungda sagar yamna haraurami adubu promotion phanglaba matungda mahaki transfer adu surat ta oirami amadi mahak hapta amagi manungda surat chatuna thabak adu join tawgadaba oirami maram aduna mahak mathanta surat ta laklami sagar mathanta leibana ayama matamda bank dagi halaglaba matungda guest house adugi manakta leiba park amata chatuna phamlami park aduda angang macha mayamna sanajabadu ubada sagar gi thamoinungda yamna haraujarami sagar chahi ani gi mamangda luhonglami adubu hojik phabo angang amata yauramde park aduda chahi taruk tarita fariba yamna piklibi angang nupi machama mahaki mapag loinana yamna toina park aduda laklami nupi macha adu park aduda laklaba matungda hamrang tong amakatangda famduna sanarami nupi macha adu ubada sagar gi thamoinungda karigino khangdaba yamna nungsiba ma poklami nupi macha adu ubada sagar yamna haraujarami nupi macha aduna nokpagi khonjel adu tabada sagar gi thamoinungda yamna haraujarami sagar na mahaki nupi gaitri dasu angang macha adu gi maramda phone da wari sanaduna tamlami mahakna mahaki nupi gaitri da park aduda yamna nungsiraba angang nupi macha ma laktuna sanai haiduna tamlami nupi macha adu ubada mahaki thamoinungda yamna harauba ma poi amadi makhoigi su nupi macha adu gumba angang macha ma pami haiduna hairami hapta amamuki matungda sagar mafam aduda yamna phaba yum ama phanglami yamna tan chanaba wafamdi yum adu park adugi hek manakta leirami sagar na numit kharani gi matungda mahaki nupi gaitri busu suratta kauraklami gaitri na suratta laglaba matungda makhoi ani changduna yum adubu yamna phajana semjilami yum adu phajana loisilaba matungda numit adugi sandyada makhoi ani park aduda koiba laglami ngasisu sagar gi mireng adu nupi macha adu koiti thiduna yengduna leirami nupi macha adu park adu da leibadi uramde adubu nupi macha adu gi mapa adu khara thaplapna chattuna leiba urami sagar amadi gaitri nupa adu gi manakta chalami amadi nupa adu da nangi nachanapido ngasidi ubu phangde puraktrabo haiduna hanglami makhoi ani gi wahang adu tabda nupa adu gi mamid adu mapi trang chelami nupa adu gi mamid adu dagi mapi adu chentharaklami sagar amadi gaitri nupa adu gi matawodu boda khanfam mama khanglamde amadi makhoina kari aranba wa hairubadagi nupa adu na kablibanu haibadu khanduna lerami nupa adu gi mamitagi chentharaklliba mapi adu teithoktuna sagar na sumna hanglami itaw kaidaure nupi macha adu nangi nachanupi natabra sagar gi wahang adu tabada nupa aduna nate nupi macha adu aigi he pokchabi chanupini amadi aigi chanupi adu puduna park asida yamna toina laklami aigi chanupi adu hamrang tongda tongba yamna pamjabani nupa adu gi wahi adu tabaga gaitrina ngasidi nangi nachanupi do yauraktrabo haiduna hanglami nupa aduna mukasu aigi chanupi do amukhana laklaroi haiduna hairaklami nupa adugi wahi adu tabada sagar amadi gaitri nupa aduda yamna ngakna munna yengduna leirami nupa aduna mahakna hairamni bawa adugi makha tana asumna hairaklami aigi pikliba ichanupi adu leukemia gi patient ni amadi numit tarani gi mamangda taibangpan amadi aikhoibu thadoktuna chatkhare haiduna hairaklami sagar na nupa adugi wahi adu thajaba ngamlamde sagar amadi gaitri na matang atuda nupa atuda haigadoriba wahi asi karino haibadu khanfam ama khanglamde nupa atugi wahi adu tabada sagar amadi gaitri su mathamoy adu yamna nungairamde amadi mamitagi mapi chentharaklami amadi mathawai adu yamna nungaitana park atudagi mayumda halaklami thogdok atugi tha mapan muki matungda gaitri na yamna fajaraba amadi nuksiraba nupi macha ma poklami nupi macha adu nungbudi yamna nungsirami adubu atopa angangsinga iman manaramde nupi macha adugi makhong ani adu maninglomda leithoktuna palami ayamba matamda angang na poklakpa matamda kapnai adubu sagar amadi gaitri gi machanupi adudi second ama fau kapkite nupi macha aduna hek poklakpaga nupi macha adugi chimpana aduda nokfet tawba natana atai karimata tawramde sagar amadi gaitri su nupi macha adubu phangjabada yamna haraurami makhoi anina yamna nungsina makhoigi machanupi adugi maming sania haiduna kaurami
Nongma numit ama Gayatri mahaki machanupigi sangom semba loiduna machanupigi manakta amuk lakpada Sania fabung aduda leiba uramde. Madu wada Gayatri kiman kiduna fabung makhada amadi fi sing adu haidoktuna yenglami. Gayatri na adu pikraba tha ani da fariba angang adu kadai da chalam doribano haibadu confirm ama khanglamde. Maha kaadu dagi yamna kanna chenduna chatlami amadi sagar bu puduna kaadu da amuk laklami. Makhoi animak makhoigi machanupi adu phabung da leiram dabuda yamna pakhatlami amadi mathwai adu yamna warami. Matang adu da sagar gi mireng adu kaadu gi oi thangba faklang adu da tarami. Amadi sagar yamna kanna lauraklami. Makhoigi machanupi Sania faklang adu da chumgumna naptuna leirami. Sania gi mamida adu yamna saurami amadi korok koirami. Sania na makhoibu yamna munna yengduna faklang adu da naptuna leirami. Second khara leiraba matungda Sania gi mamida adu kaadu gi manungda koeng yengduna leirami. Madhubada sagar yamna kanna laurami amati Gayatri di laithabi amagumna karimata lengdana leptuna munna yengduna leirami. Mahaki machanupi Sania bu munna yengduna leirami. Mahak mamitsu kuplamde amati react amata tauramde. Machanupi adugi matawadu urubadagi akiba adugi mathakta makhoigi machanupi Sania karikuma mathaktagi ontharaklabadi kari fibam oigani haibadu khaluraga sagar amukka hena kirami. Sagar na Gayatri bu kaurami maduda makhoigi machanupi Sania na mahakbu yamna akiba midenga loinana yenglaklami. Ani ta phariba makhoigi machanupi Sania gi matawadu ubuda sagar amadi Gayatri yamna kirami. Sania gi matawadu urubadagi sagar amadi Gayatri makhoigi machanupi ani ta phariba chappaso heitriba angang macha aduna faglangda karamna kakhalamlibano haibadu confirm ama khanglamde. Amabu oirabasu Sania makhoigi machanupi oirubana sagar amadi Gayatri Sania gi maramda khanbada yamna wasarami. Matang aduda Sania makhada tapna kumlaklami. Sania na makhade kumlakpaga sagar na machanupibu pharami amadi pamlami. Sagar machanupi adubu pamduna managanda tapna nalami. Adubu sagar amadi Gayatri masadu haujiksu yamna pakhatlami. Gayatri na mahaki machanupi Sania bu sangom pithaklami amadi tumhalami. Mathangi numit nongalaba matungda sagar amadi Gayatri na machanupi Sania bu puduna maiba amagi manakta chatlami. Mafam aduda chatlaba matungda makhoina maiba adugi manakta hek naksillubaga Sania yamna kanna kappa hauraklami. Sagar amadi Gayatri na yamna kanna themlaba fau Sania kappa sungleblamde. Sania gi fibam amadi mahakna kappa du ubuda ngaihaktangi di Gayatri machanupi adubu maiba aduda yenghalaroige haiduna khalami. Adubu sagar na Gayatri da yamna kanna themlami. Oza maiba sina tauribasi aikhoigi chanupi asigi fanabagini haiduna hairami. Maiba adugi manakta Sania bu hek pusilubaga Sania gi makhong mukhuradu adugi matikta kawba horaklami haibada mahakpu fabada yamna wana thoglami. Madhubada maiba aduna Sania bu leibakta hipanaba haiduna hairaklami. Madhogi matungda maiba aduna makhutta nimbu ama thamlami amadi makhudadu tasanduna Sania gi mathakta hairami. Adumna maiba aduna nimbu adu Sania gi mathakta hairaba matungda nimbu adu kaktuna yenglubada sagar amadi Gayatri na nimbu adu ubada thajaba ngamlamde amadi pungangaglami. Nimbu adu ki manung adu musin murami. Nimbu adu yenglaba matungda maiba aduna Sania gi hakchang manungda yamna ariba amadi akanba phattaba thawai ama changduna leire haiduna hairaklami. Madhogi matungda maiba aduna Sania gi makhong amadi makhutta angangba machugi lang kaya ama kisinba hauraklami. Lang angangba aduna Sania gi hakchang dek thengbaga Sania yamna sauraklami amadi mamidadu ngasanganglakami. Sania mahaki makhong makhudadu yamna kanna kawba amadi thinba hauraklami. Haujik Sania kappa farami adubu mahaki machinadudagi tamthiraba khonjel kaya ama thoglakami. Maiba aduna Sania da yamna munna yenglami amadi kanano nang haiduna hanglami. Adubu Sania di maiba aduda munna yengduna tumina leirami. Madhubada maiba aduna amukaso hanglami. Adubu Sania di karimata khumdana tumina leirami. Maiba aduna makhutta karigumba ma pairami amadi Sania da chaisilami. Pod aduna Sania gi hakchang de hek changkhibadagi Sania gi hakchang manungdagi amuba manin ama thoklaklami. Amadi manin adu yamna chauraba amadi sathiraba mami ama olaklami.
ꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨꯅ ꯃꯃꯤ ꯑꯗꯨꯗ ꯍꯦꯛ ꯊꯦꯡꯕꯒ ꯃꯃꯤ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯃꯤ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯃꯗꯤ ꯁꯥꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯃꯤ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯃꯗꯤ ꯋꯥꯡꯂꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯃꯩꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯂꯝꯃꯤ ꯑꯃꯗꯤ ꯃꯆꯤꯟꯗꯒꯤ ꯃꯇꯤꯟꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯨꯁꯤꯟ ꯃꯨꯔꯕ ꯆꯤꯡꯒꯨꯝꯂꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨꯅ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯠꯂꯕ ꯑꯃꯗꯤ ꯁꯥꯡꯂꯕ ꯈꯨꯖꯤꯡ ꯄꯥꯟꯕ ꯃꯈꯨꯠ ꯑꯗꯨꯅ ꯁꯥꯒꯔ ꯑꯃꯗꯤ ꯒꯥꯏꯇ꯭ꯔꯤ ꯇꯝꯅ ꯇꯝꯁꯤꯜꯂꯛꯄꯗ ꯃꯥꯏꯕ ꯑꯗꯨꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯃꯤ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨꯅ ꯍꯦꯛ ꯊꯦꯡꯕꯒ ꯃꯃꯤ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅ ꯑꯃꯗꯤ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯍꯥꯏꯕꯗ ꯃꯃꯤ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯍꯤꯡꯅ ꯆꯥꯊꯣꯛꯈꯤꯒꯗꯕ ꯃꯥꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨ ꯃꯆꯤꯟ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯦꯡꯕꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯎꯁꯤꯟꯈꯤ ꯑꯃꯗꯤ ꯃꯆꯤꯟ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯁꯣꯟ ꯑꯗꯨ ꯁꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨ ꯃꯃꯤ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨꯅ ꯃꯃꯤ ꯑꯗꯨꯗ ꯍꯦꯛ ꯆꯥꯏꯁꯤꯟꯕꯒ ꯃꯃꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯃꯩꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯩꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯕ ꯃꯃꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯛꯆꯥꯡ ꯑꯃ ꯐꯪꯖꯕꯅꯤ꯫ ꯑꯩꯅ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯁꯥꯒꯔ ꯑꯃꯗꯤ ꯒꯥꯏꯇ꯭ꯔꯤꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯎꯔꯤꯕꯗꯨ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯃꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯤꯃꯟꯈꯤꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯥꯏꯕ ꯑꯗꯨꯗꯤ ꯃꯃꯤ ꯑꯗꯨꯕꯨ ꯁꯨꯡꯀꯤ ꯀꯤꯗꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯈꯨꯠ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯍꯥꯞꯂꯝꯃꯤ ꯑꯃꯗꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯥꯟꯁꯤꯟꯗꯨꯅ ꯃꯆꯤꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯛ ꯆꯥꯏꯁꯤꯟꯕꯒ ꯃꯃꯤ ꯑꯗꯨꯕꯨ ꯎꯕ ꯉꯝꯗꯕ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯃꯤ ꯑꯗꯨꯅ ꯃꯈꯣꯟ ꯑꯗꯨ ꯈꯔ ꯇꯝꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯍꯤꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯃꯨꯛꯀ ꯐꯪꯖꯕꯅꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯃꯗꯤ ꯅꯣꯡꯃ ꯃꯍꯥꯛꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯤꯉꯩꯗ ꯆꯤꯡ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯩ ꯊꯥꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯃꯩ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯑꯃꯗꯤ ꯁꯤꯅꯤꯡꯗꯅ ꯁꯤꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯡꯉꯝꯗ꯭ꯔꯕ ꯑꯃꯗꯤ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯍꯤ 63ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯥꯏꯕ ꯑꯃꯅ ꯐꯥꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯇꯟꯖꯥ ꯆꯥꯕ ꯃꯇꯥꯡ ꯑꯃ ꯌꯦꯡꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯇꯥꯔꯦ꯫ ꯒꯥꯏꯇ꯭ꯔꯤꯅ ꯁꯥꯅꯤꯌꯥ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯆꯪꯕ ꯌꯥꯕ ꯍꯛꯆꯥꯡ ꯑꯃ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯪꯕ ꯌꯥꯕ ꯍꯛꯆꯥꯡ ꯑꯃꯠꯇ ꯐꯪꯗꯕꯗꯨꯗ ꯃꯍꯥꯛ ꯁꯥꯅꯤꯌꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯃꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤ ꯑꯗꯨꯗ ꯅꯪ ꯑꯉꯥꯡ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯃꯤ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯏꯟꯕ ꯇꯥꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯀꯣꯔꯣꯛ ꯀꯣꯏꯅ ꯌꯦꯛꯂꯝꯃꯤ ꯑꯃꯗꯤ ꯃꯃꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯞꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯂꯦꯞꯄꯒ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯎꯔꯥꯛꯅ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤ ꯑꯗꯨ ꯇꯝꯅ ꯀꯥꯝꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯦꯛ ꯀꯥꯝꯕꯒ ꯃꯃꯤ ꯑꯗꯨꯗ ꯄꯨꯜꯂꯝꯕ ꯎꯕ ꯐꯪꯗꯕ ꯊꯧꯔꯤ ꯑꯗꯨ ꯅꯥꯟꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯈꯨꯠ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯄꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯃꯤ ꯑꯗꯨꯗ ꯀꯥꯝꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠ ꯑꯗꯨ ꯍꯦꯛ ꯀꯥꯝꯕꯒ ꯃꯃꯤ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯅꯣꯡꯊꯛꯇ ꯄꯥꯏꯈꯠꯇꯨꯅ ꯆꯠꯈꯤ꯫ ꯃꯃꯤ ꯑꯗꯨꯅ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯍꯦꯛ ꯄꯥꯏꯈꯤꯕꯒ ꯁꯥꯅꯤꯌꯥ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯒꯥꯏꯇ꯭ꯔꯤꯗ ꯏꯕꯦꯝꯃ ꯑꯉꯥꯡꯁꯦ ꯅꯪ ꯍꯧꯖꯤꯛ ꯄꯝꯕ ꯌꯥꯔꯦ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯒꯨꯝꯅ ꯊꯣꯠꯂꯕ ꯅꯆꯥꯅꯨꯄꯤ ꯑꯗꯨꯃꯛꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯅꯥꯃꯠꯇꯒꯤ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫
Wari asibu karigumba mayam na pamiba taragati channel asibu subscribe tawbiramo. Amadi video asibu like and share amamam tatawbiramo. Mathangi video da anopa episode anoba wari amagaloina na amuk unarasi habis galoina na yangkopam loyangan bana mayam pumna magtagi kainabagi yathang nizari.